Akasbani Imphal, Moirangthem Ibehaibi Pau Pajari, Ahanbada Maruiba Pau. Manipur the Hokiba Numinini da Police Amasung Security Force ke Apun Bakanguna, Tongan Mamapam the Gidrak Amasung Kusukulai Cameron Pagatle. Board Chor Gadi Chor Haib Wakalonda, Manipur Pradesh Congress Committee Nasinbar Ajitaki Rally Ama, Housing Imphal the Labour City Convention Center the Pangtokli. Tara Manga Suba, India Japan Annual Summit Yarunaba Pradhan Mantri Narendra Modi, Ngasinumidam Japan Gede Makongsalagani Amasung. Malingi Kwadi Sawa Financial Inclusion Torang, Pradhan Mantri Jana Yojana. Ngasi sahi 13 mapung phare. Manipur da haukiba numit ini da police amasung security force ke apun bakanguna tongan ba mafam dagi drug amasung khusukulai kyamrum phagatle. Police ki paun hai haukiba leba popo numita Chusampur district police amasung Assam Rifles ki apun bakangbu amana Chusampur jila gi behinyang amasung Bual Kot Kuldagi, Mui Manga Heroine number 4, Gram Chatet Kunipan Lom Yauba, Sapon Kep Yankai Taruk, Gari Ahum Amasung mobile phone Ahum Pare, Arang Namiyong Matung the Senapati District Police CRPF, Amasung Assam Rifles ki Apun Bakangpuna, Dak Lalon Ba Ama, Mau Police Station gi Manung Janba, Martyrs Park Manaktagi Paki, Mangondagi WY tablet ni Haina Chingnaba kilogram ani Hena Yauba, Packet Marfudrani Toy, Tata Winger Ama Amasung mobile handset Ama Paki, Leva Pokon Namitana Tengno Jilagi More Police Station gi Manung Janba Holland Paidagi Namduna Mingodagi Sel Kaiba Smuggling Tawa Masung Kolai Lalon Ba Miyoi Ama Assam Rifles na Paki Paudana Makatan Hai Ngarang Namidang Waram Imphal West District Police na Dak Lalon Ba Miyoi Ani Imphal gi Jail Road All Lambulandagi Paki Makoidagi Heroine Natraga Brown Sugar Oirangani Haina Jingnaba Sapon Ke Kuntra Amasung Sakamari Panba Gari Ama Yauna Polong Kamrum Paki Ngarang Nongtil Thawal District Police Amasung BSF na Sangai Yumpham Tiumbagi Thabak Chathabada Miyoi Ama Kapsira Brown Sugar Amasung Lupa Lak Ama Makhairongi Senpham Yauna Polong Kya Phangle Amoromda Ngarang Ayu Anganbada Kangpokpi District Police CRPF Amasung Assam Rifles na Kangpokpi Police Station gi Manung Janba Mauhing Amasung Sangubong Kulgi Marakta Leba Umang Amada Operation Chathabada Khusuklai Kyamarum Phare Pharaba khulaising adugi manungda M16 rifle ama 303 rifle ama CMG ama pistol 3.22 rifle ama ball action rifle taruk single barrel rifle ama amasung tongan ba maru kyamram amadi atei polong kya yauri Assam Rifles na thasi kun mangada Chusampur jila gi S Munuwam kuldagi lupa lak 10 rongi mamal oigadaba WY tablet lising ama chani phare phar mi de makata ba tabok lokhanaba police ta sinakre hairi Bochor Gadi Chor Haibwa Khalonda Manipur Pradesh Congress Committee MPCC na Sinbaraja Thaki Rally ama Housing Ihaki Mamang the Palace Compound Imphal Labour City Convention Center da Hokre Rally asida Manipur gi AICC Incharge Saptagiri Shankar Ulaka MP amasung Manipur gi Incharge AICC gi Secretary Christopher Tilak Charuk Yari Masida MPCC gi President K Mega Chandra amasung CLP Lusingbo Okram Ibo Bising amadi Dol gi Lusingbo Sing Thaupo Basing Frontal Organization Singi Makok Sing amasung Karmi Sing Charuk Yari Lakiba September Mapaldagi 13 phawba pangthokani torba Manipur Public Service Commission na lawba MCFCC Men's Parikha Yaithokre Manipur Public Service Commission gi Registrar na thokpa cherol aman hai parikha si September aroiba chayol da natraga October thagi ahan ba chayol da pangthok laba yai Mizoram ki Griha Mantri ke Sabdangana ngarang Rajya Vidhan Sabha da haikre yumlona ba leibak Myanmar da hojik thoklib irang asidagi miyoi lising kumapan hena chelaktuna Mizoram da changjapam lauri Joram People's Movement gi BL Zaithan Jamana hangba wahang amagi pakumda mantrina hai matamga sunaba record thamnabagi damak rajya gi mapam punamakta district administration mayum thado punna chelaklaba miyosing asigi biometric enrollment hore mangna sabad hai August 13 phawbada Myanmar macha punna lising kumapan subnani putaruk Mizoram da changjapam lauduna leiri Nagaland ki Mukhyamantri ki Advisor amasung Investment and Development Authority of Nagaland ki Chairman Abu Methana hairi Pau pibada khongjel yang bangaloinana sabsaba asumba pau pibagi tangai phadablai Kohima dangarang Directorate of Information and Public Relations na sinba News and Photo Reporting and PA System Coverage gi matangda numit ini sensitization training hongdokpagi thoramda Siri Methana hai factual reporting da ahenbam eng thambagi tangai phadablai tabiriba pawse Akasbani Imphal dagini
Pradhan Mantri Narendra Modi tara manga suba India Japan Annual Summit yaurna banga sin midang wadam Japan gi dama khongsal lagani khongchat asi Sri Modi na Japan da chatpa nipan suba khongchat oiragani amasung Japan gi Pradhan Mantri Shigeru Ishiba ga unabana hanba oigani warol lamada mapan thoram mantalen hai khongchat adoda Pradhan Mantri ani na ngaksel security lalon itek amasung senmilon technology amasung innovation amadi lebak ani gi Mia marakta tona tinabe hangat hanba yauna Bharat ka Japan ga punna thabak tawminari ba hiram kamrum amuk hanna yengsin gani makoina lamdam asigi amasung malengi marui bofam kyasu khanagani khongchat asina leibak ani gi marakta matam sangna dagi leraklaba marup mapang oibagi akhanaba mari adu amuk hanna chesilhalagani Japan da leiba Bharat ki ambassador CV George na Akashbani News da hai Pradhan Mantri ki khongchat asina leibak ani gi marakta tengbang pinaba yaba anoba lam kyasu puthok lagani Shri George na hai. Very few countries have a relationship, we call it special, but we call it between India and Japan, it is special. It is a partnership, it is strategic, and also it is global. It has both bilateral and plurilateral aspect in it. When you look at the bilateral, we have seen a complete transformation in the relationship in the last 10 years. Shri Modi ki khongchat asi ani suba sarukta thasi kunthra matoi gi September ama phawwa Shanghai Cooperation Organization gi summit yaunaba China da chatkani Tianjin da pangthokadaba mifam asi yaunaba China gi Rashtrapati Xi Jinping na Shri Modi da barton tawrapani mifam adu yawba chatpada Shri Modi na miyambu mifambu yawba lakpa luchingba kayagasu unaraba yai Bharat asi ing kumja lising ani taratagi SCO gi member oirakpani ing kumja lising ani kunithoi kulumdoi da Bharat na SCO gi Council of Heads of State ki president oirami Pradhan Mantri Janadhan Yojana ngasi sahi 13 mapung phare ing kumja ising ani 13 August 15 da Pradhan Mantri Narendra Modi na Lal Killa gi phambak tagi lakthokiba yojana asi malengi oina financial inclusion gi khwaidagi chawba thorangni ing kumja lising ani 13 August 19 da yojana do hodokladana Pradhan Mantri na madu lairaba singbu awa anamraktagi ning tamanbagi kumaini haina singthaki Unique Identification Authority of India na lebak asigi school punamakta masagi jahi 5 dagi 15 phawi manungda leiba angangsing soidana matam chana Aadhaar mandatory biometric update tawnaba khangankre warol amada Electronics amasung Information Technology Mantraloy na hai UIDA igi CEO Bhubanesh Kumar nasu Raja amasung Union Territory punamaki Chief Secretary punamaktasu mandatory biometric update campsing sinlangbada mateng pangbinaba iduna khangankre Mantraloy sin hai authority asina Shiksha Mantraloy ga supundna angang koti 13 ronggidamak Unified District Information System for Education Plus platform da panduna leiriba biometric updating tawba khodong chahannaba hotnari Gujarat ki Ahmedabad ta Bharat na yumbu oiduna Commonwealth Games lising ani kunthra pangthoknabagi damak Bharat na bidding tawba kendragi mantri mandal na yare lising ani kulumdagi Cricket World Cup mai pakna pangthokiba Narendra Modi Stadium na Games asigi mapum oiba mafam oigani Games asina tourism sakol hanbata natana lam kyamramda thabak phangangani amasung laibak senba thungbada sanabada saruk yanabagi pungin thawatpa ngangani aroibada maruiba paw amo Manipur da hokiba numit ini da police amasung security force ki apunba kangbuna tongan mafam da gidrak amasung khulai kyamrum phagatle Boss Chor Gadi Chor haiba wakhalonda Manipur Pradesh Congress Committee na sinba Raja Thaki rally ama hojik Imphal da leba City Convention Center da pangthokli 15 suba India Japan Annual Summit yaurunaba Pradhan Mantri Narendra Modi ngasi numidang wairam Japan gi dama khongsalagani amasung malengi khwadagi chawa financial inclusion thorang Pradhan Mantri Janadhan Yojana ngasi chahi 13 mapung phare pauloi jare